National Highway number 37 Imphal Jiribam lambi da chatliba Gari driver Singdagi Maram Chadana Police Commando Kharana shel louraga driver Shingda Awaba Piriba Asi leingak mityeng changbiyu haina All Jiribam Road Transport Driver Union AJRTDU ki President Nongmaithem Sadananda na appeal tourakli Gularthoda laiba AJRTDU ki branch office ta ngasi pangthokiba paugi mifam amada wafam asi phongdokladuna mahakna makha tana highway asida chatliba gari driver Singdagi shel lauba karigumba shel pidragana driver sing phuba mobile phone munba amade station mamangda gari khamlaga leihanbana chingbagi thawong kaya sathariba se atubada leingak na lefanbiyu Manipur ge chief minister na su lamdam asida lona yadaba mongda senkai thumkai amata tawhaloi amade tawbusu leite haina Manipur Legislative Assembly gi mifamda phongdokiba laikre Hairiba lambi paring asida driver sing na mayoknariba awaba si leingak ubiyu atuba matamda driver Singdagi lut tawriba si thingbiyu haina mahakna makha tana phongdoki Station mamangda gari khana thamba driver da phuba natraga puraiba mangda do makoina apamba yenga chingda hoba natraga na driver masana pairapa mobile phone phawa mullaga sapi ki besina maram morkanda gari driver ojari bai koi singa se lambi sida gari thauba aki beleire akoi lambi sida da atopa mito miran sa thengnaraga na hena puninga harawa nungaiba phawre police amadi commando thengnagani haibada tu chungba kiba phawre maramni moina kari do bira kata khanbada asum laba ain bunga kadar go koina ain bugai ko se masi tobidanu leiba miyamna Yengsinbiu aduga paliba government sina su assembly da phawbada akoi ain na yadaw mo da lambi sida sangai thungai amata tawhalo ya sum tawhal leite haida phongdok piraga forever sem masamang na phongdok piraga ngasi lambi sida tawriba mulliba paisa khairiba lut tawriba mo tawsina sidi uba thangba ngamba natre